ngasi numida wairam phongkhiba tongan manipuri sifungsingdagi maruoibi ipausing myamda thamjagi ahanbada kangla paudagi lokasaraga National Road Safety Week ki thoram pangtokre accident thopgi sang wongkhalakli mayai kap nisa saraga madi phone sizinaraga gari thawbadagini khasim basum lamdamasida accident thopgi sang wongkhalakli mayai kabasi nisa saraga gari thawba mobile phone sizinaraga gari thawbadagi ayamane haina Transport Minister Khasim basum phongtokre wapam si Transport Department sinduna moirang khomda leiba Manipur State Transport MSD Complex ta pangtokiba National Road Safety Week ki thoramna magna suitcase ki marwa role phongtokibani magna makha taraduna phongtokibada Transport Department hauju power niyam lana gari thawbusingdagi revenue lupa crore samarom khongwat pangamle masi department asigi staff singmadi Manipur Police ki achoubada mating naki Minister na makhatakibada road safety ki maruoibising miyamda hena khanganana bohonasi haujikti miyamna tax thibi ki hainabi lakpa hore karigumba gari ki RC book amadi registration number theng thana pirakpa yaurabadi Transport Department na complaint tawbiu madugidama ZDO singa unaduna thuna phanganana bohonagani lengana G20 ki mipa pangdokadribasi ki maruoibi maramdi traffic system asini Transport Department na gari sing ki fitness yengsinna ba thabak lokatpa oragani gari thauri bising na niyam sumna gari thaura badi lambi ki khudong thiba thaudokti ngak thok bangamgani haina phongdokhi thaura masida Transport Secretary Michael Asom Imphal West ki SP KSI Sibakanta Traffic Control Police Wing ki SP Rongpur Kasarna maruiba miyoi singoina saruyaki thaura masiga mari lainana road safety ki mari lainaba complaint amasu phongkhibaga loinana Transport Department of Manipur Police ta lambida yu thalaga gari thorakpasing test tawnanaba gari kana thorakpasing speed yengnaba spoken amadi road barricade sing su kushinaki hairene su pausna phongdorakli atopa pawmana February 3 ki isai numai punamak lepkaduri ngasi film forum gi office ta forum gi chairman L Turaskant na preside tawduna forum asigi component loop am oiriba apunba Manipur matami isai kanglup amik All Manipur Sound Service Association amasum Manipur State Sumang Lila Council ga puna phaminaduna tungi yumuril oirakadoriba mairui sing yengduna khulak lerak amadi lampak na singbar cinema kapa isai numai amadi lila na singba pangthokpa lakli February 3 tagi leplagani adubu hall manung auditorium na singba pangthokpa thoram singda yablagani loinana exam asigidamag yengduna athengba phawba pangthoktana basulub ahum asigi joint state amana khangalakli atopa pawmana Aranba electoral roll sumthoklaba matungda vote tabiyu Dr. S. Ibomsa Manipur People's Party MPP gi interim president da ECIM sumkona masakhanglaba CC members singi maraktagi Dr. S. Ibomsa singana wapum kyang sinungtil Manipur Press kapta pangthokiba pawgi mifamada thamlaklibadi mamangsegi December 19 na thokiba notice number MPP organization elect SRO 2023 to president election pangthoknabagi damak thokliba order da piriba electoral roll asi party gi constitution gi wangmada oibana satnaba yaroi masina general conference pangthoktanaba party interim president asset powapum thamkre interim president da CC members sing delegates sing amasum district president organization karama mongda thamlibanu yengsinbiu MPP state returning officer na tha si ki taragani thuta general Conference ki damak CM liba president election ki voting right ki damak delegate sing district president amadi CC member oiriba sing ayamana unconstitutional oire MPP ki article 4 para 3 lamayani amasum constitution ki lamai taruk article 6 para 3 Z the piriba karamba member na party ki president khanmada voting pinaba delegate oigani haiba thuaire ECIM Manipur High Court namasakhanglaba Central Committee sing District President sing amasum Delegate sing General Conference ta voting right piraga President gi mikhal pangthokpiu MPP da lisang sit na yauduna laklab singbu lauktholaga tha mari ma sudriba party karino khangdriba singda party ki President mikhal gidam delegate ohen baibisi unconstitutional oiba thabang aktani Maramaduna wapam sing khalaga amukhana asumba General Conference ama pangthoknabagi damak interim president bukhanbada ayaba piramliba emergency central committee gi mipum kaubiyo hansu mangna makhatarakli makasa tarak poina to papam kosem gi in charge chairman CI sarana phan sejananingma mong sejanari besi regular chairman laitabagira Manipur lenga ki education S department in charge on council of higher secondary education Manipur kosem gi chairman Singangbam Sarasingabu atin mamatam July Taraganito English Singaniga Kunganito da appoint of Hibasigi Matung Tha
मंगा तरुक असिगी मनुंगना फन लेजदबा कोसेम की यामलबा लुपा लाख 100 रोम तोंगान तोंगान पोलमसिंग लेबिगी सिजना थोकिबा से रेगुलर चेयरमैन अमा लेत्रिङैदा डिपार्टमेंट एडमिनिस्ट्रेटिव ऑफिशियल खरगा लौतुनरगा फन काइथोखिबगी सिंगनबा लेरे मसिदा अथॉरिटीना येंगसिनबगी मथौ तारे अमरोमदा ममांग से डिसेंबर 13 एजुकेशन एस डिपार्टमेंट की ऑर्डर मना अमुक डायरेक्टोरेट ऑफ यूनिवर्सिटी एंड हायर एजुकेशन मणिपुर की जॉइंट डायरेक्टर होइबा एसोसिएट प्रोफेसर टी अजित सिंह अमुक कोसेम की रेगुलर चेयरमैन ओइने अपॉइंट तौखि इंचार्ज कोसेम की चेयरमैन सी सरना मांगना तेलबा मतम था 5 की मतमदुदा एजुकेशन एस डिपार्टमेंट की डिप्यूटी सेक्रेटरी होइबा आई कुमारजीत कंट्रोलर ऑफ एग्जामिनेशन ए सुकुमार डिप्यूटी सेक्रेटरी एंड साहेब मीते अयाब यावना चेयरमैन की मतम लोइरमदाय लुपा लाख 100 रोम की पोलम स्टेशनरी आइटम मोबाइल फोन कंप्यूटर फर्नीचर व्हीकल नसिंग साखिबदा सिजनखिब सेनफम मरम चाबरा हाइबा मरी लेनबा अथॉरिटी मियेंग संगफम थोइ सी शरत ममांग इंग्लिश 13 HSLC एग्जाम बोसेम की एग्जामिनेशन की मार्क सेम की मताना वाथोक लेखिबा मिसंगनी तुंगना बोसेम की सेक्रेटरी ओइबदगी लौथोखिबा लेख्रबने सोहाइरि अमरोमदना अदुंगाई की कंगलेपाक हौजिकिना मणिपुर महाभारत की मणिपुर नते इरुप हौजिकी अखोई मणिपुर ममांगैदना कंगलेपाक हाइना खंगनरम लमदमसिगी मिंगसी 19 सुब सही सादा मतमदुगी निंगथौना हिंदू लाइनिंग लौख्रबा मतुंग अमदि माकी मियामबु नमदुना हिंदू लाइनिंग चलनख्रबा मतुंगदा कोना मणिपुर हाइना थोनखिबनी हाइबसि पुवारी की लतम सिंगना मयेक सिंगना ताकलाबु वाफमनि हाइना मीतै इपा इपुक लाइनिंग लिसत फुरुकी सनारेम्बा मोंगजम हेमंताई सिरोलमन हाइरि मांगना मखा तारादुन हाइ लेबक थीबदि ngasiदigi sei 105 रोंगी ममांगदि हौदुना मदि इकुइ कुइद्रिबा मतम खरसिदा मंगोलोइड ओइजबा अखोई मीतै मैतै सिंगबु अर्जानी अवांग थाकी हिंदू कांगलुकी सादा नौदा सिंग हाइना लाना मतुमता हाइजिनदुना मिंगोंदा नपसबा लमदम सिगी मियै खुजो खरगा लक्तुनरगा कंगलैपाकी लुसिंगबु सिंगना sei lising ani helaba अखोइगी पुवारीबु मरिंग मरांग बतोकन ममदि अखोइगी सक्तमबु खुंगोइनना बा हौजिकसु लेप्त्रि असिगुम्बा लाइरिक हैबा सुमना थिजिन मियै सिंगना नोखिगदबा हाइजिनबगी थाबक सिंगना सि मीतै इपा इपु लाइनिंग इसत इरु खुराई उथिबा लकाय अमदि खुराई नंदैबम लैकायना कना यनिंगदि हाइरेनसु पाउसना फुंगदोरक्ली अतोपा पावमना लाना स्कूल खरना फोंगना सथरिबा थवंग लैंगा की मरी लेनबा सिंग मानरगा तौरिब्रा हाबि वोहंग थोलक्ली SSUM लैंगा की स्कूल अयामना लिसांगसिना फगतपा ngamdabana maram oiraga लाना स्कूल खरना तौनिंग तौरगा लैरि अमसुम इसासिंगतबु हिंगौरबदि हाइदना मामा मापा ओइबसिंगसु मखोइगी मतुंग इनबगुम तौरि करिगुम वाफम अमा फोक फोंगना हाइदो फंगमद्रि सेंथोक लंबी मरांग काइजदबा इरमदमसिदा लाइरिक तंबदा जंगलिबा सेनफम अदुकी मतिक वांगली हाइना सोशलिस्ट स्टूडेंट यूनियंस ऑफ मणिपुर SSUM की पब्लिसिटी एंड इंफॉर्मेशन सेक्रेटरी एस इनाव याइमागी सिरोलमना हाइरि सिरोलसिना मखा तारिबदि लना स्कूल खरना फोंगना सथरिबा थवंग लैंगा की मरी लैनबसिंगी मानरगा तौरिब्रा हाइबगी वहंग थोलक्ली लैंगा थोकिबु ऑर्डर इनहनबा ngamdriba सिमासागी दायित्व मसखंगदबा कयाना सौसारगा लैरे तापनि मवांगसेगी नवेंबर 9 लैंगा थोकिबु ऑर्डर पेपर टाइगर होय अयेक पलाइगा पंख ओइरि मसिगी मयेक लारबु खुदम हाइबबु थंगाल कैथेल इम्फाल मयूल मक्तदा लैरिबा गुरु नानक पब्लिक स्कूल न सही की फाइनल एग्जाम ngana lusinदुना हौकिबु डिसेंबर 9 था 3 की फी यावरगा एडमिशन प्रोसेस अथदुना लैरंबा लोइना सही की जनवरी 19 दगी अनौब सेशन हौनबा मतम लेपलंबासिनी मसिदि लैंगाकु इकाइबा पीबदना तन स्कूल अथॉरिटीना सेशन लोइसिनगे मनिंग लोइसिलोइ मनिंग तमनगा लैरि हाइबनि लैंगा की याथंग इंदबी स्कूल रिकॉग्नाइज का कदबने लोइना स्कूल अथॉरिटी न मियामना नामथाक तौबगी दमक मियामदा लानख्रे हाइजकदबने असिगुम्बा थवंग सथरिबा सिदा मरि लैनबा ZEO सिंगना तुमिन येंगलगा लैबा हाइबिसु अंगपपुइ इम्फाल मयोल फावब सुमनबा ngamdriba लैंगा मरुइन एजुकेशन डिपार्टमेंटना मणिपुर पुंबा करमना सुमथोकदौरि नकलामरोमदा नमनंगा क्लिबामना सिंगारेल तेजपुर सोस स्कूलना फाइनल एग्जाम लोइसिनदुना अनौब एकाडेमिक सेक्शन था सिगी 13 हौरगा लैरंबा सिनि असिगुम स्कूल सिंगसिगी मथकता लैंगांना अकनबा मियेंग संगदबनि सेशन ngana हौरगा माहिरोइ हेना अनगनि हाइबा लैति बिष्णुपुर डिस्ट्रिक्ट की नसौदा लैबा स्टैनफोर्ड फोटोन स्कूल था सिगी 13 सही की एग्जाम लोइसिनना बहोनरमदना तना अमुकसु मखोइना तौजरिबा थवंग सोइरे खंजदुना अरोइबा थोकपा सब्जेक्ट ना माथंग थागी अनिदा पांथोकनबा हाइदुना यैथोकलगा माहिरोइसिंगबु स्टडी नि हाइदुना सुति थादोलमखि असुमना मम्मा पासिंगदगी फी खोंगनबा सथरिबा थवंगसिंग नैनबा मतम होइरे लमलाई मेकेदना बीकॉम हाई स्कूल फाइनल एग्जाम लोइसिनख्रे हाइना सिरोलसिना सुमखा तारकली
Maka satharakpa oina paujal pausidigi atopa pau khrana Netaji Subhash Chandra Bose ki wari taraga aikhoi khudimaki thamoida leibak ningbagi inot hapa ngamli. Govindas Netaji Subhash Chandra Bose ki wari taraga aikhoi khudimaki thamoida leibak ningbagi inot hapa ngamli. Mahakuma leibak ningba magi wari ningsingduna thorom pangthoknaba India ki Prime Minister Narendra Modi na honarakliba afaba khongthang amani. Wafam asi India na ningtamasi humdraga mga suba azadi ki Amrit Mahotsav ki satharakpa Thauramgi sarugam oina Ministry of Home Affairs ki makara sayola masubna Bharat sinba thungna India na ningkha tamna buhonabada thawai katkiba Netaji Subhash Chandra Bose ki samga kunga taruk subu mapok kumonga mari leinana pangthokadaba rakam diwas ki hawdokpa thoram District Administration Bisnupur Department of Art and Culture amadi mapan suba Assam Rifles samnaraga sinduna INA Museum moirang nangasi pangthokiba thoram aduda athuiba mithunglen oina saruk yaraduna PWD amadi Sport Minister Govindas Konthaujamna phongdokibani. Minister na makataraduna Netaji Subhash Chandra Bose amadi leibak ningba thawai katkiba amadi miyoisingna thawai katkibana India ningtamduna aikoi nungaina hingma ngamlibani. Asigumba mareibak ningbagi wakhalon asi tung induna leibak ningbagi wakhalon adu ningsingduna aikoi su leibak si sakhotnaba angamba thaudang laurasi swaiki. Thauram adura saruk yakiba moirang kendra gi MLA na haikibada Netaji gi wari maki kathokiba thauna singthabada loibana roi. Netaji na lusingduna moirang da INA gi phiral yungkiba aduna maramaraga ngasi aikoina India gi tricolor national flag asi uba phanglibani. Masigi wari aikoina kaupam thokte haiki. Thauram adura moirang kendra gi MLA Thongam Santi thanga kendra gi MLA Tongbrum Robindro LDA gi chairman moirang them Ashni Kumar ADM Bisnupur Hanjabam Bobby Sharma AC2 DC Izas Hassan Mapan Suba AR gi Major Shibam Kumar athuba mithunglen su oina saryaki Tharonggi sarwa mu oina Khenjonglang group ki artist sing na Netaji Subhash Chandra Bose ki listing makhada Indian National Army na Manipur gi moirang de India gi ningtambagi tricolor flag ahan boina yungkiba amadi Netaji Subhash Chandra Bose ki punsi wari de yumpham oiba documentary drama masu utkhen su paus na palakli Amaromdana rehabilitation da laying na thamba miyo ama singnani ho aiba mong da laikidre mitay pung yei bani haiba kongba laisram laikai digi ningomam sanjoi sainipu apokpa ibohol mitay asi wakha numaijing singkhong da laiba di winners home da laying na thamlambagi nungan ba singnani ho aiba mong da siramle misi siga mari lenna ngasi kongba laisram laikai hainau bol lambi da laikai gi maira paibe madi club na yaning da ba phongdok tuna wokat mi pham satakre thaudo si haukiba tha sigi taraga manga gi numidang pung taruk lom taba matamna ma ki mayamba sanjit ka loina center adura thamnamani sanjoe si mitei pung yeibani yu thakpadigi masa soli haiduna center aduda matam khra lainana ba thamnamnaga mathang numike ayuk pung nipang ga minute nipurom taba matamna mak laitre haina pau pirakhi center adubu salai di mapu dusu kong ba laisram laikai digi hidang mayum bimol san ko ba amana salai bani imung manungi miyoi sina center adura satuna yengluba matamna sanjoi gi mamai mamit pomba ga loinana natuni gi itabagi phibam kya thenaki Jenims ta pukatuna postmortem dokre center adura laiminariba inmate sing adu numit khudingi ayuk pung tarukta hawgat paga loinana sajel amadi breakfast lomine haba khanglaki karigidama ayuk pung tarukta inmate sing hawgalaga sanjoina pung nipan adu waida leitre haina pau pirakhibano sidringe matamda imung manungda pau piraklamabadi nungairamgadabani hairaduna mihad asi lauktunaba mihad oiramba yai haina maki mayamana phongdorakli misi eduga mari leina ngasi kongba laisram laikai youth club amadi maira pai bisuna wokat mi phamduna misi edugi langla langjin puthoktri ba phawba asibak sang lawre haina ngasi CM ki pa JS na lauthokre ningomam sanjoi gi misi eduga mari leina khetrigau AC gi MLA MD Nurul Hasan mafamadura laktuna imung manung amadi JS gi miyoi sing wari sanakre thaudo odura sienaba sing maral gi oiba serak pigene haina thajaba piraduna lamdamasida salai ri rehabilitation center singasi Social Welfare Department na piribas na kanglon chumna satpra natragana makoina ningtamna center salai ribra haibudu thigat hanana bas minister taksilagani asibak sang adu satnabigi learning laisul thoram pangtokpiu JCM di imung munungi apamba sing adu phongana ba maki mekedi gi honagi hainasu thajaba piram kheri amaromna kangpokpi de ekar kullom na tharama poppy pambi singyan khari State government na leptana sangsilagdi bu war on drug campaign gi sargam oina ngasi Kangpokpi district ki cycle police station gi manung sanna leiba hangsom khulgi singyangda lam ekar kullom tharambada popi pambi sing Kangpokpi ASP Bikramjit Singha MPS na lusing batim mana kyan thatuna mangan khre thaudo aduga mari lenin ASP TS Bikram na phongdokhibada district police na akhanaba pawam phangmadagi hangsom khuladu district asigi ASP OC cycle L
Baifai MPTC की RC 250 मंगा सुबह मसुब तरुक सुबह IRB मधी फर्स्ट MR की पर्सनल सिंह फॉरेस्ट डिपार्टमेंट की स्टाफ सिंह नाप की पर्सनल सिंह कुनगनितु सुबह सम राइफल साइकिल बी कोई पर्सनल सिंह यावनंगा से अयु अंगन मधी निमित तरमदाई फाव सतखी मावना मखाता न हाय Langsong kulasi mamanglomda Zangwai village kwesili Songpung village na maninglomda lay Urkul district Kharsom village na awanglomda lay duga es Konglom phai village na kha thangmata leiba khong na pung mari rom satlaga leiba yamna manung hanjin mapam amani sohaidi atopa pawmana assembly gi business advisory committee semkhre Taragani suba Manipur Legislative Assembly gi mifam gi ahum suba session pangthoknabagi damang speaker Thoksok Saitrabatan Chairman of the Business Advisory Committee ama Assembly gi Rule of Procedure and Conduct Rule 266 ki makhada semkre hani Assembly gi Secretary ke magazine na sirol amar thokre Committee asi the Minister N Berens MLA Awangwong Niumai Minister TS Basanta Kumar MLA Okram Ibovi MLA Abdul Nasir Amadi MLA N Kaishina member oigini Business Advisory Committee asina lakaduriba ahum suba session gi matamamadi warep singlona ba January kunna Manipur Legislative Assembly gi Speaker TS Saitrabata gi office chamber da mifam pangtholagani numit asida members sing sarugyana ba susirul asida palli haidi amaromdana singning khaibi gi thadokta laborer sire Jammu and Kashmir gi Kistawar district thoki ba singning khaibi gi thawdo ma da sai yankhai ga ma suraba laborer ama sikre haina officials singa si phongtokre officials singdu gi matung ina Kesatwar district ki Kuntawara Kunda Lami Semi ki thabak sathringai singning khai bi thawdo du ngarang numi jung ma matung da thukibani thawdok tu da laikhidraba laborer adu gi mami Ganesh Das kawi Kestawar district ki Tagut Khundagi ni haina suma koina phongdurakli atopa pawmana number 4 gram saniga humdraga nipan ga kona na miwe ma kaksing police na fare kanglei park ki maira news ki lokachaba topa pawmana Kaksing District Police na satrak pa war on drug 2.0 ki manung sananga se ayuk miwe ma number 4 gram saniga humdraga nipan kona na fare hari hiramasiga mari lainana Kaksing District Police ki ASP Sre Batas IPS na press thokwa sirol amagi matung inadi ASP Kaksing District Police ki lusing makhar additional ASP Ops Abinoy songtham na lusing ba CDO Kaksing Police ki timma mananga si ayuk pung taramathui makhairom taba matamda Palel Police Station mamang na freaking saking gi thabak sa tharinge number yaudaba e-rickshaw ama molnoi rom degi Palel Police Station tamna lakhi hairib e-rickshaw dura check tawbagi thabak sa thaba matamda number 4 gram saniga humdraga nipan fagat pangam khipne hari number 4 ga kona na fagalaba mi edu ki maming Nepi Hokip say Kungani Pan Apokpa, Hoizam Hokikawi, Tenopol District ki Kolan Pai Bilis Tagini, housing na Palil Maya the Leiba, Molnoi Bilis Livini, Iriso Durati Buhumi Tabaksa have the Tuan to the Sapon Cape Taragani Panda, heroine number 4 Nising Navapola Madu, Kerry Big Amada Hapsin Duna Purakatena Kivani, Paravamue du Mawon the Gipanga heroine number sing Aduga Kona Kaksing Police Station Sinakre, Loina Makata Iron Gitabak Lokat Pahokre, Hidenisu, Paushina Makatana Fundurakli. Lushilakpun social media de Gilokosavati ma pong tanga thazning oiba myam na thamjaramge Yairipok yambem changamdabi tainabada leiba pukhri achoubada Novodia gi tuition tamba yambem da leiba Yairipok kaishamde gi anga ama erujabada pukhri da tasin khabi gi saktam amane adu myam pun anau update ngamina senesu channel sigi mekedi gi thamjari du hauskoi na myam paw sumatang sa lusinjarage